India की mahut silibi Manipur dagi MIRABAI CHANU na TASHKENT chathariba Asian Weightlifting Championship da ngarang nupi ki kilogram 94 gi category da clean amadi jug da punna kilogram 138 thagatpa ngamkhibaga loinana anauba world record ama thamba ngamkhrai masagi chahi 16 surabi asina snatch da kilogram 34 amadi clean amadi jug da kilogram 138 yauna punna kilogram thagatpa ngamkhibani MIRABAI hana Tokyo Olympic da saruk yanaba khanbasu laikrai Manipur pumbada numidang pung nipan dagi ayuk pung mari fauba numit khudingi curfew thamnabagi thokiba order amagi matung inna Technopole district tasu district magistrate na ngarang order ama thoktuna numidang pung nipan dagi ayuk pung mari fauba curfew thamkhrai amadi More police nasu COVID-19 ki second wave hengalakpa singa mari leinana ngarang numidang More kaithelda publicity chatuna curfew gi niyam sing miyam na ngaktuna yum dagi mapan thokpi dana ba khangankrai URIPOK nupi apunba loop UNAL na ngasi URIPOK KANGCHUP road dagi hauraga Naurem thong faupada lambi gi mayai da leiriba median da ujara kya thakrai u thabagi thabadu da posangbam ongbi Jayasri na hai lakadoriba April 22 asada Earth Day gi thoramasi ga mari leinana ngasi gi thoramasi mangjaungna na pangthokpani masina URIPOK ki akoibada leiriba praja miyam da khara makhaidi kana ba piragani haikhi Laimana Youth Club URIPOK LYCY na Tulihal Jila Parishad Top Chingtha Gram Panchayat SDPO URIPOK amadi Andro Police Station ga khusamnaraga nongmagi oiba lamtu sengdokpagi camp amasung miyamda awareness pibagi thoram ama ngasi LYCY Club ki akoiba amadi URIPOK Phongkhong da pangthokrai Union Minister of State for Youth Affairs and Sports Ayush amadi Minister of State Minority Affairs KIREN RIJIJU COVID-19 positive oire positive oibagi wafam asi Twitter gi kuthangda minister asina iruna thagalakpani adumakku mahakki hakchang fibam adumak kanduna leiri maram asina minister asiga nakna samnaruba mipum khurima COVID-19 test tokpiyo haina su Twitter gi kuthangda appeal tarakni Train manung dama di train station ki akoi bada face mask uptabasing Indian Railway na fine oina lupa chamnga thihalagani haina lawthokrai hairiba ware basi center na laina asi thengnana ba lakhalakriba khongthang asi gi matung inani hairi hiramasi matangda railway minister na India da lairiba journal railway sing ki general manager khudingmakta ayiba cherol thaduna khangankrai makhada na ministry gi maikai digi hairiba wafam sing asi indaba khudingmakki mathakta tha taruk fawba thabak paikhatnaba khangankrai Inglisini tara mari da bom pukhai handuna miyoi kayagi punsi manghan khibagi thongdok amaga mari leinana thongdo adu da chenaba Russia gi diplomat tara nipan Czech Republic da tanthokrai Czech Republic ki mapal thoram puriba minister Jan Hamacek na hai Russian embassy da leiriba miyoi tara nipan pung nifu nipan gi manungda Czechoslovakia thadok higadabani hairi